Kurumjari ISTV Pauming Tabiriba Simbu Taramnoksari Ahmad Maruba Pau Sangai Tourism Festival Mai Pakna Pangtok Naba Manipur Sarkarna Akan Mamonga Tabak Baikali Sendongi Kalaga Pangtokba Sangai Tourism Festival Oirabadi Pandam Pangmangam Loi Haina Dr. Singlen Mesnamna Fongdorakli Amadi Draki Su Mayok Nanaba Honabada Mama Oibisuna Pungning Sontadana Sangsin Minerabadi Mai Pakani Haina Minister Eke Mirabaina Fongdokre Pau Sanong Pijari Lagliba November Gitang Kungama Twidagi November Gitang Kunsha Faba Pangtukadoriba Manipur Sangai Tourism Festival Si Mafung Fan Naba Manipur Sarkarna Akan Mamonga Sem Sabagi Tabak Paikali Tourism Festival Haubanamita Imphal Tulihal Airport Asi International Airport Oina Sangagadori Festival Sigi Mapung Thorom Pangtokam Oiriba Palace Compound Leba Hafta Kangjibungda Sem Sabagi Tabak Akan Mamonga Paikali Sangai Tourism Festival Asida Tongan Ba Stall Punna Sanga Kuntramatoi Hangna Naba Pandam Tamli Stall Gi Pit Pachawagi Matungina Stall Ama Hangbagi Mamalasi Lupalising Pandagina Lising Taramanga Fauba Oigadori Masina Stall Hangba Haktada Yamdrabada Lupa Lagyang Kairomdi Income Lakadori Amaramba Nan Makai Miyamna Sembi Nama Haibada Nasungdana Lakraba Puraidomba Konang Kongmaya Lambi Amadi Andro Parking Mayagi Lambi Asi Festival Asigi Yengduna Ayamba Saru Sem Sabaloisin Kre Karana Sembagi Tabak Yamna Kana Satari Amaramba Matam Krina Sarkarna Ningtina Yengsin Bidabadagi Maming Tang Oina Leraklaba Imphal Hotel Private Farm Amada Sinanaba Cabin and a Warib Lokraba Matunda Hotel Sisu Sangai Tourism Festival Nanganaba Hanadagi Hena Fajabamonga Semba Sagatpagi Tabak Yamna Kana Satari Amaramda November Gitang Kungamathuida Sangai Festival Haubanamita Manipur Gi Amatangairaba Tulihal Airport Asi International Airport Oina Sangagadoriba Asigi Damakta Sem Sabaloikre Numit Asida Hanba Oina Myanmar Gi Mantle Dagi Airport Asida International Flight Ama Tagadori Airport Gina Sangai Tourism Festival Pangtopam Oigadoriba Mafam Asi Fawagi Lambi Sisu Sem Sabagi Tabak Yamna Kana Zatari Amaronda November Gitang Kungamathuidagi Pangtukadoriba Sangai Tourism Festival Si Sendongi Kalaga Pangtokba Festival Oirabadi Pandam Pangbangamloi Haina Manipur University Gi Economics Department Gi Senior Assistant Professor Singlen Maisnamna ISTV News Ga Unabada Fongdoragli Magna Makatana Haikibada Pangtukadoriba Festival Si Mipung Kudimak Saruk Yahanba Ngamba Festival Ohengadabani Senjau Paiba Miui Krakaki Oina Tourism Festival Pangtoklabadi Kanaba Fangloi Koina Chanagadaba Festival Ama Ohenaba Marilenaba Sina Tabak Paikatgadabani Haike. Koyam sustainable oiba magi lambi mada koi changin ge na khalaboidi koi masiam inclusive ohengadabani adu yam exclusionary oiba mongda tawroidabani amadi akoi profit motive se masi gi mahuta koi people motive ta haidi people friendly festival mo ohengadabni profit friendly festival manbagi mo ma koi chathar agadi maduna koi gi pandam mai pakpada koi gi pahandabada natana Pandam ji mai thibada natana koi gi maisa yaujariba koi entrepreneur singse makoi desu koi gi moral boost pibagi mota koi gi discourage oina thokani koi me khargi haidi magi profit motive ta pangthopo oiragadi madu koi gi wahang mayam lakani amadi mai pandam du koi phangbangam oiba Mahagna Makatana Haikibada Tourism Festival Pangtolaba Matungda Matangi Festival Amuk Ngaiduna Ledaga Festival Gidamakta Sem Saba Kaktana Tourism Festival Giwahan Tok Lehen Bangamloi Manipurda Tourism Sakhar Hangi Hyderabadi Festival Kaktanatana Sahi Sukba Tourism Sakhar Hanaba Tabak Paikat Kadavani Anak Pangtokaduriba Tourism Festival Asisu Hapta Kangjibung Kak Sembagi Mahuta Tourist Singna Chatkaduriba Tongan Bamapam Singda Ningtina Lu Nana Lehenaba Honabagaloinana Matik Saba Toilet Facility Tamgadabani Mamang Saida Minister Amana Mi Pubagi Todok Tokiba Aduna Manipurbu Mia Mamang the Yon Kiba Adugumba Todok Adu Amukana Tokan Danaba Marilenabasina Honagadabani Tourism Sakurangi Hyderabadi Miok Mianza Fajabatangai Fade Loinana Festival Asigidamakta Sili Lang Libasina Sendong Kakinatana Asoyangam Toktanaba Amadi Lakliba Touristingi Mamanga Manipurbu Choptanaba Honagadabani Haina Makatana Fongdoragli Tum koi nesat ki hai tarbodi people oriented oiba akoi gi people de hen yumpham oiba aduga raja sigi lamdam sigi koi gi magi pothok sing koi resources sing adi magi sigi human resource physical resource miyam de yumpham oijaba adugumba the base toba koi gi de wergadi
मागी टूरिज्म पॉलिसी सी अम सेमदना मदुदे मफम ओइबा टूरिज्म पॉलिसी में सेमदना मदुदा म्याम जो होनबा मरु रूरल एरिया की सिंगी एरिया की लमदम सिंगी कोगी मागी म्यूई सिंगी सुने यावबा याम इंक्लूसिव ओइबा अदु मखल की टूरिज्म पॉलिसी मन समदरबोइदी कोगी संगाई फेस्टिवल से मसी कोगी हौजिक ngahaktangi oiba natana numit amahaktangi natana hapta amahaktangi natana matam chupagi hogani manipur gi asset hogani adu natana koi masigi preparation yaudre boidi asset oibagi hota asungum festival se liabilities olakani have se agi mone अमरुंदा थासिगी टांग कुंगमाथोइदगी हौगदोरिबा मणिपुर संगाई टूरिज्म फेस्टिवल की मांगोइनना मणिपुर सरकार की टूरिज्म डिपार्टमेंट की मखादा रॉयल राइडर्स मणिपुरना हयेंगदगी हौना मणिपुर की डिस्ट्रिक्ट मापन सिनबथुंगना फेस्टिवल असगी कैंपेन हौरगनी ngasi manipur press club ta pangthokhiba paugi mifam amada royal riders manipur ki general secretary sapam herojina hayeng ahan boina hotel imphal dagi flag off toroba matungda imphal west bisnupur district amasung churuchanpur district ta festival asigi maram da miyam da awareness poster campaign amadi leaflet sing yenthokpaga loina resource person singna tourism festival ki matang da wangang gani november ki tang 18 da ukhrul district tang 13 15 amasung 13 tana tamelong amasung senapati cover tawgani tang थवाल चांदेल डिस्ट्रिक्ट की मोरे फाव चटकनी मथंगी नुमित्ता फेस्टिवल होब नुमित्ता हप्ता कांगजिबुंगदा थुंगदुना फ्लैग खुसिनगनी फेस्टिवल असबु मपुंग फानब चटकदोरिबा खोंगसत असिदा मफम मफमदा लैरिबा मियामना सगतपिबगा लोइनना पुलिस अमदि सिक्युरिटी फोर्स नसु मटेंग पांगबिनबा मागना मखाताना फोंदोके हाजी पब्लिक ना ओरगसु अदगे होगी मफमदा लैरिबा पुलिस की आर्मी की मयाम सेसु अखोइदा मटेंग खितंगी पांगनिगे पांगनिगे अखोइसु सागी टूरिज्म सिबु नुक्सिजदना मयाम द काचिंकुरादा लैरिबा मयाम सिजाफोन टूरिज्म से करिनो हाइबदसु अखोगी रिसोर्स पर्सन सिंगसिना अदुम खरा ताकदोनी आदा कोई लाउड स्पीकर सिनदना लावगा अदुमाइना अदगी पोस्टर कैंपेन मयाम तौदुनी अदा अखोइना चटप जर्नी सिदा मयाम सपोर्ट तौहनिगे कोइ रोने ड्रग की इशू मायोगनब होनबदा ममा ओइबिसिंगना पुंगनिंग सोंथदना संगसिन मिनरबदी माइ पाकनी हाइना सोशल वेलफेयर मिनिस्टर एके मिराबाइना फुंगदोखरे वाफम सिंगसी अमादाना सिंदुना लिसिंगनी सुमना निपानदगी होना सथदुना लाकपा ड्रग की सैथेंग फंगलबी निंगोल सिंगबु चाकौबगी थोरमदा माकना फुंगदोखिबनी अचंब थोरम अमगा लोइनना पांगथोखिबा निंगोल चाकौबा अदुदा नारकोटिक कंट्रोल ब्यूरो की सुपरिटेंडेंट आरके इबुंगोसना रोलन पाउ मैटे मेक एडिशन की एडिटर सिबदत लुआंग अमदी दागी प्रेसिडेंट पद्मनी लेमसु थोरमपु सिंगोइना सरबिया की थोरंग मरी लेनना अबदाना पुथोकपा निंगोल चाकोबगा मरी लेनबा कैलेंडर अमसु रिलीज तौकी अमदागी ऑफिस त पांगथोकिबा थोरमदुदा अचंब चाकले नंबग लोइनना सरुग्याबा निंगोल सिंग मिनिस्टरना सेलोइना लुपा चाम चाम हापतुना खुदोल पोट पीकी नसिगी थोरमदुदा मणिपुर की कासिन कोयादगी लाकपा चिंगमी अमसुंग तोवान तोवानबा कम्युनिटी सिंगी मसिंग यामलबा निंगोल सिंग सरुग्या की थोरंग मरी लेनना मिनिस्टर मीराबाइना मखाताना फोंदोखिबदा मियोइबगी पुंसिदा माइथीबा हाइबसी थेंगनातुदा त लाकपा पोलममनी माक मसागी ओइनसु पुंगिंग हंथनिंगाई ओइबा मवंगदा माइथीखिबा क्यारक याउखी मणिपुर थोकलेबा ड्रग की इशू सिंग लोइसिनबा होनबदा ममा ओइबिसिंगा अचौबा थौदांग यागदबनी माइथीरे हाइदुना ममा ओइबिसिंगा पुंगिंग हंथगदबा नते मियाम हुबना सरुग यादुना खोंजंग संगसिन मिनरबा मतमदा ड्रग की इशू सी मणिपुर की नतना मालेमदगी मुथत पंगमगनी हाइके mama oibi akoina sontaba taragadi matau kramaina akoi drug asi ngakthok drug asi dagi ngakthok pangam gadori bano thengna gadori bese mama oibi akoi neba maduda akoi chu mama oibi akoina ngakadabani haibo wakal lonji kauthok le haraga akoi chu sondra raglaba amadi nesha da akoi chu yauksan gi ba taragadi kramaina akoi samaj asi akoi karamba mai ke romda chatpa chathi gadori bageba aduna akoi gi thaudang ase achukki matik chawbana ni ngasi akoi na ngasi PMJSY की मखादा मणिपुर की ओइना फेज 9 लोइसन बदा खुंगंग सातु खुमद्रा हुमदो की लंबी फाउना हनबत नतना किलोमीटर लिसिंग मापन सहुम मरफुद्रा की लंबी सेमनना बपांदम लेरे हाइना मणिपुर स्टेट रूरल रोड डेवलपमेंट एजेंसी की चीफ इंजीनियर बाबू चान फोंदोखरे ISTV न्यूज का अखनना उनबदा माकना मखाताना हाइकिबदा स्कीम की मखादा लिसिंग अनि सुबना 13 फावगी मनुंगदा करम थबक थोरम सिंह पाइकट कदगे हाइबगी मतंगदसु बाबू चान मरिक चुमना थमके सही असगी मनुंगदा सिंग मसुंग तम अनिदा पुन्ना थोंग यांखै सानाना बपांदम थमली मसिगी मनुंगदा सिंगदना नेमफुनी अदुगा तमदना तराने हाइके अमरमदा फेज 8 की ई टेंडर की फॉर्म
Submission gi matam November gi tang tarani thoida leplam laga November gi tang kunga humdoi fawba sangdoki bagi matang da hangba wang gi paukumda ningol chakobana maram oiraga contractor singda sel thum gi awaba leibana loinana tender gi software da khudong chada bakhara leibadagi matamasi sangdokpani haike Maruena Manipur gi district anambada road ki kenwa aikogi PMJ Swainan gi makhada MSRT na lokat chaiba lambi se anambana property hajariba masigi lambi si makhal mathel kenwa tawi amana formation cutting loin formation cutting habde aikogi halamba stage gi lambi sing ka aga lambi unconnected oiba village sing da lambi pibagi ama ani su badana hana aikogi semja khraba lambi du aikoina black to phauki stage pukala mayam na kolas thawa haina ba du gi stage pukala pa ma ahum subana karman haibada koigi upgradation kungang da hana lambi sem kraba lambi dungi status halaktaraba chahi manga koigi PMJ swagi road package project waraga na koi chahi manga maintenance bera over waraba sigu masing sida koina upgradation haiba asigi scheme chi chu lokachai Makhatana lisingani subna taramari fawbagi manungda phase mapan gi thabak thorom sing mapung phana paikhatpada khungang satruk humdra humdoida lambi fauna hannaba pandam thamle masigi manungda hojik fawbagi oina khungang chahum marfudra taruk lambi fauna halle loinana kilometer lising mapan chahum marfudra sangba lambi semnanaba pandam thamle masigi manungda kilometer lising ahum satruk kunga tareti ningthina lambi semba loire haike makhatana state asigi ching amasung tamgi oina paikhatkadaba thabak thorom singda kanagum sing ayat apan bibi danabasu magna apil tauke aikoina thabak tawjabase asida aikoi yamna marmarta aikoina hindrance ke athine hindrance to the for example artificial and natural oiba aikoi hindrance mayama thene masi ki hindrance kudamon harwada road blockade to economy blockade asina kaya mangdana aikoina construction material mapani puchalakpa yadaba sigumana tingdana time over and tawdana aikoi pictures national level the khara mayam aikoina changchan ningi buduga akoi pandam je phamde na haijani tha sigi tang amada chinga makha mai snam laikai da leiba mapuroi bagi mayumda singnaningai oiba mawongda laikhidrabe moirang thimningol ningthemsa ongbe gyanesori gi mangani lehul pangthokre nupi mem gi kangbuna rally amaka loinana mangani lehul gi sarugya bala ke rally aduda nupi otpa mioi fasi tau haibana chingba play card kya season ke nupi mem gi miyosina mihat pani haina chingnariba maki mapuroiba RK sana tombagi yum yorpada mangjaunana police na ngak selambadagi mihat pakan khatle haina police ta akan ma wai wata kaya season aduna sinda pawdana ke laikai gi miam thoroktuna thodok sigi matang da pangbi aba mating pangani haibagi thajaba peke misi sigi matang da sem kiba JSC gi convener ISTV kanaina tang amada thokiba thodok asi ngasi phawba mihat asigi matang da lagla langjin amata puthokta amadi senaba mioi phaba ngamdaba si pende athuba matamda police na senaba mioi phaduna akanba ain gi oiba cherak pigedabani masina lamdama sida nupi sing mapuroibagi makuta mongpham oiribasing asidagi kanbada mateng oigani haike Kosum tembi di posi athuba matamda puthokidna haiba pesi pai ayona yam kanba yamna asum mapuron puthokidna manipurda amuna mauna hasinga mapuroibagi mayumda mongpham oiba port ase mutu amona thorotna bahandi matang to panggen piboina ai legislation bisna nupi mayamsi miambu pokka orational maki kamisa sunga ngami Popular Front of India के Central Secretariat ना RSSA के अखिल भारतीय कर्षद करनी मंडल ना खाबरत जिहादी संगठन Popular Front लंदागदम नि हाइना लोकिबा वारेप अदु मथोम हुक्तबा वारेप नि हाइना Popular Front of India Manipur State ना थातुरप चेरोलमना खंगलगली हौजिक पाउगी मरतन अटेम ब्रेक मा लोबिसे Rama Foundation Nagamapal Rims Road na Nehru Yuba Kendra Imphal West ka khusam na duna thani gi oiba sengum thabagi training program ma kurukul sebok lekai da hokre haudokbagi thoramda District Youth Coordinator Imphal West Y Laxman Rama Foundation ki Managing Director Swaram Rajendra Kumar Lairembe Farmers Club ki President W Sazirani Susargya ke training asida mioi kunna sargya ke Foundation asina sinduna chamanaba training program amasu ningthokong kha kunauda pangthokre training asi masana masabu thabak pijanaba senthok lambi leinanaba pangthokpani hari
lupa lag yang khairum changna MP phangi makhada iril bungda leiba Huel Lalong Manipur Thangta Cultural Association gi nongno saba auditorium hall ngasi MP Dr. Mainana Sangaba galoinana association asigi website amasu hangdokre ngasi Sangaba gi thoramatuda MP Dr. Maina Parliamentary Secretary Amin Saha Zen Manipur Dance Academy gi Director L Opendrana Tharungi Maru eba mioi singuna sarga ke MP Dr. Mainana haikibada Bharat Sarkarna Art and Culture sakhar hanaba senthang kya piriba sigi kudong chabalauge hairabadi project fajana sembaga loinana master plan semduna thabak ningthina paikhatpa mathau tai lamdam asigi thangta asi hena pakthok sauthok hanaba honasi haike Education Department ki makhada leiba undergraduate amadi primary teachers sing graduate teachers da upgrade tawdrabadi CD phawa chara henbagi khongjang changsin gane haina sem saramba du tha asigi tangmari da under secretary education is manthangna DPC pangthokna ba order thorakpadagi khongjang handogle hari Dr. Maikam Thoiba Singana Iba Maitei Punglon Saigon Nabi Tasap Pareng Amadi Sadananda Mayeng Lambamna Iba Folklore Gitaibangda Kauba Lairik Ani Ngasi Manipur Hindi Parisata Fongkre Tharmaduda Professor S. Sanatombi Professor Polem Nabachandrana Sarugya K Loinana W. Lokendrajit Amadi Dr. Sirom Ras Ketanna Lairik Anigi Maramda Wangang K Singdamai Chingada Lebanon Fusuba Assam Rifles na Lamdam Adongi Imai Ben Sing Ningon Chakauduna Kudol Pot Pikre Tarumasiga Mari Lenana Nimfusuba Assam Rifles Singapore ki Major Mukesh Kumar na Tuan ba State Kyari ki Lagba Assam Rifles ki personal singna Yumda Lehori ba Makoi ki Masi Masul Sing Adubu Ningsing ba Oina Tarumasik Mangtokpani Haiki Tarumasina Assam Rifles Samdi Bicham Praja ki Marakta Hiena Nungsina ba Apaba Mari Purakpo Oirasnu Haiki कि हमारा सिस्टर लोग का हमारे को ब्लेसिंग्स चाहिए तो ये एक छोटा सा प्रोग्राम हमने इधर ऑर्गेनाइज किया आई होप आप लोगों को पसंद आया होगा तो आप लोगों की तरफ से जो भी सजेशन है वो आप रेगुलर तौर पे हमें दे सकते हैं ताकि यहाँ की सोसाइटी के वेलफेयर के लिए जो भी काम हम कर सकते हैं ज़रूर करेंगे जो हमारा मिलिट्री सिविक एक्शन प्रोग्राम होता है उसमें हम यहाँ सोसाइटी के डेवलपमेंट के लिए लोगों के हेल्प के लिए रेगुलर तौर पे हम लोग ये कार्रवाई करते रहते हैं Joint Committee on Inner Line Permit na thasigi tang ahum dagi mikap thokpa numit haina Manipur ki tongan ba mafum kya da campaign pangthoktuna lakliba asigi makha tarak poina hayeng nabe magi tang tareta moidang pokta amadi nabe magi tang taramathoi amasung taramari da thiam lampak yari pokta pangthokani haina Joint Committee gi co-convener Joy Chinga khamna pawmi singa unabada phongdokre aroi benubit oina nabe magi tang taranipan da lisinga chamapan yangkhai gi nabe magi tang taranipan da Manipur dagi ILP lokthokiba dubit ningsing Permit System Deprivation Day Haina Manipur Press Club ta pangthokani Hauzik Manipur gi missing gi saruk ahum thokpagi amadi nan Manipuri singna oirabana sahi kharagi matungdadi Manipuri sing mangbiyabagi akiba leire haike Amoromda Urisa gi sanction saman kauba mystery amana Thangal Bazar da leiba Inver Sign kauba dukan amadi gi lupa chamayang khai piba pipe ama receipt lupa chahum onthoktuna yum saba mapuda piramadagi khangnaраktuna committee gi office ta dukan mapu amasung mystery ani kauduna matungda amukana tawduna bab tamina kre asigu manam thak tawduna Manipur praja kya dagi sel hena launana ba honariba singdagi section view port ki mamal khangdok namba matungda asengba mamal da receipt ta piu haike second time ma tawar magadi apne sai nang second time tawar magadi betul ai man ko sakhi yang phasai ma ai mai to na koi ai chi ai ko na ini ni ba apil si koi bikap thu se mo me ama tawar ma sa amara thu ta na ba koi sing ma si ti ai ba pipe fitter ki bo ai re any busy nan Manipur sing se koi sin na di har ga di koi All Manipur Mentally Handicapped Persons Welfare Organization ki founder oirambaga loinana handicap ki lamda lamjing lamtaktuna founder director su oiramlaba RK Danis na thasigi tang ani da kai samthong top lairak talaiba masagi mem da laikidre makna laikidabada organization asna awaba phongdokre ZEO John 1 na hokiba Augusta da thokiba notification adu Sisu Nistha Niketan Management na hena afaba oigani haina All Manipur Student Guardian Association ke secretary Sumati na phongdokre association ke office ta pangthokpa pawgi mifamda Sumati na makhata na haikibada school management committee na school asida register tawdaba van singda mahiru singna tonglabadi mathang sahi ge session da re-emission tawba yaru hairibasi yaningde school ge prospectus ta yaudaba niyom ke salaiduna leire school asi
अफव एडमिनिस्ट्रेशन ओइगे हाइरबदी ZEO ना थोकिबा नोटिफिकेशन अदु चनबन हेन फगनी हाइके हारिबा कंडीशन सिंग असि महिरोय खुनागी येंगाकांदा अथुबा मतमदा शिशु निस्तानी केतना मसिदा 2014-15 दगी रिएडमिशन तब यारोय हाबा वफम मसे खुदक्ता हंदोकदबनी कईगुमा मसिदा शिशु निस्तानी केतना सातगी वेलफेयर की तमता स्कूल लिंगदबा तारगदी मणिपुरदा लैलिबा महिरोय ग्रुपसिंग खुसमनरकांदा अखोय अकनबा खुंजंग कया संसिंगनी Diwali festival amadi ningol chakobo loikhrabasu hauzik lairak khulak singda nupi yauna lagaw sanabagi tabak yamna kanna sathare haina tongan tongan ba mafam singdagi ISTV news da khangalagli masibu thingnana ba thadokliba police personnel singasu lagaw khawba thingbagi mohutta sel khara lawraga chatkibana tabak thong singasi makha chatharakmani hiram sida mari leinaba police officer singa yengsin biduna lagaw khawriba miyoi singasi puksel singa thingnana ba hona biu haina miyoi kiana phongdorakli Lilong Sajing Mairel Kong the Leba, Hawaii Megachandra, Halam Matong, Yaning the Bofondokuna, Miat, Sigmatang, the same Kiba, Zesina, Nasi Yupung Mari, the Ginumidang, Wedam Pung Mari Fauba, National Highway Kuntramapol Gilam beating Bagi Kongzang, Sansin Cray, Masina Maramoiduna, Mioikana, Lambida, Tire May Taduna, Lambeating Bagi Kongzang, Aduna Maramoiduna. Lambi satok sasinda jauna apan ba oike JSC president T Sarana misi sigi matang da January ba miu sing sarkar na matam sana phaduna chedak piu miat pa puthokri ba phawba asiba sang loroi haike civil society organization ki agaloina na kongjang sangsilagani haina phongdorake amoromda misi sigi matang da langthabal kendra gi MLA oiriba karam siamna thongosi yamna kanna yaning da ba phongdorake Manipur asi miyoi bagi hingbagi artha leitaba mihat pung ole nomai paiba sina kuling ba laibak ma oire masida mari leinaba sina akan mabinjeng changbina ba puning singsilake Manipur si mihat pung ole aduga migi value leitre nomai paiba na kuling ba lamdam ma haibadu oire aduga loina na mihat pana achumba sangnare aduna mi halaba matungda maral season bagi sana biema adi Manipur da oire adu mina mi bu hat pada kari thamoi da pian ba phauri bano haibadu akoi khangmangamde akoi gi kunai si asugi matik chaukhatra lai kha tarba adi kunai ma haibadu oire tungya sa akoi da laitre adu masigi dai da khuding masi koi Manipur da lairiba akoi member humpu MLA humpu sina masigi dai da silofom thoi adu loina na Ojik Sarkar ki intelligence na pangan yam na kallabani aduga mi hatpasi kanano si thiduaga ain gi matungina adi chuma oil si phangandana sarkar ama lairi haibagi haibadu utpiu aduga ai samaksu MLA ma hoina masi daida si adi chapsana laujagani aduga maroina praja singnasu sumasi thidongna ba mara laiba singsi tamdi pina ba hona bada so mating ma pangbi haidana e appeal tawjeri Amaronda misi sigi matang da sem kiba JC na tongan ba civil society organization kya yauna apun ba mi phamama lelong kaithel da pangthokre mi phamasna hayeng eu pung mari dagi numitang waram pung taru phawba Manipur ban kauba haina warep lokre Kongjang asida dharma ga mari leinaba anayek amadi mahi loisang singi oinadi komthokani hari hayeng phawgi manungda mari leinaba singna mara leiba sing puthok trabati civil society organization single oinana akan ba kongjang changsinaba warep lokre NN Films ki ani suba oina puthokpa mangal koba Manipuri digital film amagi yaifa thoni thoram ngasi Manipur press club ta pangthokre Tharmaduda ISTV network ki president Kambasala film from Manipur ki chairman Shija Yauna film gilam da thabak toriba miyoi kyana surga ki yaifa thoni thormaduga madi lenana Manipur film ki hozik oiriba phibam gi matangda introduction program amasu pangthoki Mangal hariba film asigi producer na Baby Bam ne amadi director na Birendra ne Tharongo mari lenana Shija Kantana haikibada film amabu fajan bahaibasi director singi chawraba thodang le ISTV network ki president Khamba Salamna film ama namba matamda sana ba mafam sing ohenningi masina film adugi asing ba magul chelan mangam gani haike alama agi mamai ku busi camera tharo ai kamai shawe to so film kunu ki ba ma script na bi ma ai logo to ek ai ko to momundu ke momundu ba na na to so All Manipur Nupi Marupna, Manipur Armed Forces Special Powers Eklotu, Sarmila Kalu Haiba, Kongjang da
candle thanduna thorumama ngarang Irabor Bhavan complex da pangthokre hauzik sanabagi pau lobise sanabagi pau pijari tha asigi tang tara dagi tara nithoi phawba Bangalore da pangthokadriba traumdoi suba national paralympic swimming championship da sarugyaru na ba miyoi ahumna saba Manipur team ngarang Imphal thadokre team asida sarugyari basingdi Abdul Haq Khan ko soina Mirnal Basu Matari amadi squad oina MD Sabir Khani championship asi sarugyaba ngamna bagi damakta mating panglakiba minister Nasir Parliamentary Secretary Amin Sa yauna mating panglakiba miyoi simbu thagatba phongdorakli tha sigitang kungani thoidagi kunmari phawba Odisha da pangthokadriba taramathoruk suba Eastern India Mr Contest mari maridak suba Women Contest Championship da ambagi mahu sinduna punna body builder taramapan khankre masig manungda nupi body builder ahumsu yauri body builder singasi tha sigitang taramapolda Imphal thadokani hari amaramda World Amateur Body Builders Association sinduna Germany gi Rodal Weng da nabe magitang taraturuk tagi taratare phawba pangthokadriba Mr Universe lisingani sumna tarahumdoida sarugyaru na bagi damakta Manipur dagi body builder ahum khalagle makhoi ahum adudi TS Debataji Singh Tongbram Sur Chandra Maitei amadi Paungnam Nongdai reni makhoi ahum lagliba tang tarahumdoida Imphal thadolaba matungda mathangi numita Kolkata dagi Germany chatkigedabani hari NG Boboy Memorial 2nd Division Football League winner Nipso Kaibina Oikre. Imphal East District Football Association Sinduna Aba Ground Sanakiba final match to the Nipso Kaibina Sak Yumnam Kunobu goal Ahum Sinoda Mighty Biki. Nipsogi goal Ahumadu S Momos Nana goal Ama Aduga W Santana goal Ani Sanduna Mai Pakibane. Nasinumagi Inga Sagipao Pizuri. ICR Lamphel Fataki Pangba Paugi Matungin Angasig Quitegi Saki Bagangasi degree Celsius Kuntare Dasmik Maga Quiteki Ingbana degree Celsius Tara Dasmik Nipan Nuxita Yauba Ismanel Gichang Zada Ayukta Marfudrani Toy Nungtildan Zada Yankani Toy Nongzugi Chang Nil Arabadamaru Bapau Amukan Pizari Sangai Tourism Festival Mai Pak na Pangthok na Manipur Sarkarna akan mamong da tabak paikali Sendongi Kalaga Pangthokpa Sangai Tourism Festival oirabadi pandam fangbangam loi haina Dr. Single Maisnamna Fongdoragli Amadi Draki isu mayok nanaba honabada mama oibising na pungning sontadana sangsin minarabadi mai pakani haina Minister AK Mirabai na Fongdokre Nasigidi ISTV na pijaba pau matang sidal usinjare bieng tabidaba singbu amukhana kurumjare